lamdam asida angakpa thodok kaya thokli thodoksinga dugi marakta mayamda khanganjaba haina thaba warol kaya iba Chejai ama social media da thagalakpa thengnabadagi Thawal police ki kangbuna Chejai aduda khanganjariba haiba maming tharakliba miyoi adu Koukhatuna masin hangbagi thabak sathakre miyamda khanganjaba haina social media da sai thoragliba Jerol aduda asumna ide ai isa gi ming MD Habibur Rahman Eliot Chabine ai isa amadi ai gi imung manungi sinpham makhal khudingmaki nisa oiba potlamsing maru oina number 4 yonbane ahan bo oina lilonggi organization amana pung ani ahummuki phabiki adubu matamgi chatnabi tawba yaba khara tawramlaga yumda lakhi amuksu commando thawalna yumdagi pot ka konana fakhi madusu chatnabi gi matung inna khara sauna tawramlaga yumda lakhi haining libadi Makoida paisa pithokibana diu khara chatli maram masina masigi paisa asi phugatpa ngamdriba fawba laikai gi miyusingna amadi organization natraga government gi maikaidagi aikhoida amadi aikhogi customer singda faba punba amadi ayetpa pibirakano Kanagumbana ayat papirak pataragadi maduda thoglakpa afafata khudingmaki daita nasana pujagadabane khanganjariba MD Habibur Rahman Eliot Chabi Gahor Jan aigi nupi bovoi isanupa leifam lilong chingjau haina irakhibani haiding pamphlet ama social media da chaithorakpa thengnabadagi hairiba miyoi adu ngarang Thawal police commando gi kangbuna sumon thaduna office da kawbaga loinana additional SP operation Thawal amadi OCCDO Thawal na miyoi adu gi mathakta inquiry chathakibani hairi police tagi fangba pauna hai MD Habibur Rahman na pamphlet adu mahaki maikedagi chaithokkiba leite miyoi kharana mahaki imung manungi izat amadi mingsat thianana basinba khojin thawrangne mahak tha ahumlomgi mamangda drugka lalonbadagi thabak tawrami adubu mohalla committee lilong makhoi gi office da kauduna tawdanaba akanba warning tawbadagi thabak adu lepkhre pamphlet adu mahak naknabada leiba miyoi kharana tawba oiramgani haibaga loinana jingnaba lei haina phongdoki hairi loinana thodok adugi matangda MD Habibur Rahman Eliot Chabina January asi phabiduna action lokhat pinanaba lilong o sida complain amasu tawkhre hairi